Manipur Lengaki State Archaeology Department of Art and Culture na sinduna ngasi Maharaj Gambir Singh na laikhidabagi chamaga marfu tarurak suba Ningsing Palan Thawram Chief Minister N Birena saruk yaduna Langthabalda leiba Maharaj asigi khubamda pangthokre Kangpokpi Police Station gi manung chanba mapau khulda sakhangdaba singna mioi ama nongmei na kaptuna halamle laikhidraba mioi adugi chapchaba masak maming khangbangam masada yauramba I card amadi inner line permit ta Nilesh Bapurao Jadav Barabazar West Bengal haina irami asiba haksang police na lakholaga rim kimbiren sangda thamkhre Manipur Lengak na mayai kaba nisa maru phangna muthanana ba changsiliba War on Drug ki khongjungda saruk yariba Ningol Club Hairo ki thomi singbu lana pauthok piganu Ningol oibi singbu amuba kali taisin biganu haina Ningol Club ki Secretary General K.I. Sofiana paumi singa unaba amada haikre Lamdam asigi puwari da khak kauthokpa leiroi daba tujungningai oikiba thongdok ama oiba chahi taret khunta khibagi ningsing thoram ngasi Assam gi Sibsagar gi Singha Dawarda pangthokli haukiba puwari gi tangkak adubu ningsing bana thoram adugi mapung oiba oiri Lamdam asigi badminton sanaroi Maisna Mairab Luwangi anoba puwari semba ngamkhre BWF Junior Ranking 2020 gi lauthokpada masana asigi sahi tara mapan gi kanglopta BWF World Junior gi ahum suba mafam kan mangamkhre Hayengdagi Guwahati gi Saru Sajai Sports Complex ta pangthokadoriba ahumlak suba Khelo India Youth Games Bharat ki Prime Minister Narendra Modi hauzik Assam da CAA na maram oiduna thokliba thongdok singna maram oiraga saruk yararoi thoram asigi saruk ama oina ngarang Assam gi Chief Minister Sarbananda Sonowal na volunteers camp haudokre Haukiba nongmaijing numita CAA amadi NRC gi wahog mari leinana JNU gi mahairoi amadi staff singda AVBP gi thomi singni chingnaba singna sathakiba miyot minei gi thawong gi mayokta Rajiv Gandhi University Student Union Itanagar gi mahairoi amadi staff singna pendaba khongjang sathakre